kilometer 4 चलगा ngasi yadoini ngasi share to on kai legene nunga thre tha azulai khoi camera jina ga yab jante da iPhone hai jawani ha ai chana churon khara sum lon ye na live thai ni miyo bese ko nusi hai tayam miyo bese koi ngasi sini hayang sini haibse kanam tan khang bu jante ko hujik tin ha oigera ma oigera dum stroke tong adna khona dana dum sina bu dum ya si bu dum ya ga tan miyo bese ko adu sum lei lei na ko adum bai wakan ai no mo de si do ni ko ai si ba ka ta pu bu ya ro kholoi hai ba kholon se kana su lei na de ate madumang na hekta kasu pu bi ya ro hai na ina tanjaru bu wana tanjaru balan thum kano mayam do hekta lo shallaga mayam da hekta yin tho chamina je ba wakhal na te da aina ai jina pura common sense oi bu wa phamam da ni madumang ti kana su ya hai ba di madu ya ba mi di kano mo ina hai na ni aduna madumang ti na te aina hai jina Misam sana walking je, I think of that. Ai itu kaya orang, mai tahu nak, kau ini apa sih? Nasi sini heng sini juga kan ada bami apa sih tak kau? Tahu yang sini ada nak, karena tahu nak ada tahu riba. Sih dah mau, kau ini kan dengan ibu nak kau, ima am tadi ima bukti kita minar ibu itu nau je, si bau tak kau. Hoi, masih tu nak, amat dilai, kan orang kau dilai. Masih tu aku ini kan tahu tu ngai, ni piti tu ngai hai tari. Masih tadi heta kara karisu kan tahu tu betul tahu. Tu tu na, tu bagi kan orang wakan ziau tu berapa, kau itu macam mana tu pelai mina ba ngang. Kaya buah hai mah hai ni ngazu, samna tu. Kita akan buam tu hai juga subul perang tham kan tahu na tahu kau. Gitu. Heti ngang na juga suai kan ada betul. Juga koi nupi ngang hek thira ba matam oira ba ko aswa macet mangang mutu warong na ba ko ate aina haije se lo oina ma heta torom tawi haiba natragana torom gani haiba du wafam du nate ayam saruk khoina sum thengna ruk bada macam nang nungsina ba mi se 100 ta nungsina na phajana ba kaina dana level 100 ta 30% 40 or 34 5 mai ko ga kaina sum ai cái assumption ni ko masimang na ina accurately ai cái tau jab na te predict cái tau san man te ai sum thengna wa so khanja ba yon adagi mama oriba adagi manem pok oriba ko masagi meyum gi mausing chu ko masagi manem pok to adu manem pok sibuna seba tong da ba manem pok se dadi manem pok se na seba tong da ba ko gi kaino da manem pok se na seba di tong de aduga mama du gi di ma nang kai jari ge na cha tha bu nga si gi hek to manem pok tu na nei sing class ma kala pi thakani ha bu gi wakhan yaw da ba ko adugum ba zum ayam su sum ui theng nei noi ta yam phawe dum ba su ko adagi yam phara phorum mau ju lei ko yam phara bu ju lei mauda di nga sa ge mai na mazum no sina da ba gi adu hai dai di mau gi wari se da na mu chang chatta yam khena rani mauda di yam phaba lei gre adu mayam su tai da ko khoina chu dum tai le kai da oi ro dum theng nei khade dum lei ba ko walking je asuna kan chalam phab jan do khoina mau hai ro mau je makoina
ꯑꯩꯈꯣꯏꯕꯨ ꯄꯣꯛꯂꯛꯏꯕ ꯃꯃꯥꯗꯣ ꯈꯛꯇꯪ ꯃꯃꯥꯅꯦ ꯈꯟꯕꯀꯣ ꯑꯗꯨꯒ ꯃꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕꯗꯨꯅ ꯑꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯧ ꯅꯥꯀꯣꯡꯁꯤꯗ ꯇꯧꯗꯅꯅꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯃꯃꯥꯒꯅꯤ ꯏꯃꯥ ꯑꯗꯨ ꯇꯧꯔꯕ ꯑꯗꯥ ꯇꯧꯔꯕ ꯆꯥꯛ ꯇꯣꯛꯑꯦ ꯁꯥꯟꯅꯕꯤ ꯇꯨꯝꯃꯝꯗꯥꯏ ꯐꯪꯉꯦ ꯑꯌꯨꯛ ꯐꯪꯉꯦ ꯁꯥꯟꯅꯕꯤ ꯃꯗꯨꯒꯤ ꯍꯣꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯣꯏꯅꯃꯛ ꯐꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯔꯤꯝ ꯀꯥꯏꯕ ꯂꯩꯇꯦ ꯐꯣꯡꯅ ꯃꯅꯦꯝꯄꯣꯛꯇꯨꯒꯤ ꯃꯃꯥꯡꯗ ꯃꯅꯦꯝꯄꯣꯛꯁꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯈꯟꯊꯔꯒꯀꯣ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒꯁꯨ ꯑꯁ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯥꯕꯗꯣ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯀꯔꯤꯝ ꯅꯪꯅ ꯑꯐꯕ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯕ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯁꯥꯖꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯅꯦꯝ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯣꯀꯣ ꯀꯩꯅꯣꯁꯤꯡꯗꯨꯅ ꯃꯁꯤ ꯃꯧꯁꯤꯕꯨ ꯖꯨꯖꯥ 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 ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯅꯤ ꯀꯥꯏꯅ ꯈꯟꯕꯁꯨꯀꯣ ꯑꯗꯨꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯃꯗꯨꯁꯨ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯜꯂꯤꯗꯣ ꯉꯥꯛꯇꯅ ꯆꯨꯝꯃꯦꯅ ꯍꯥꯏꯔꯒ ꯍꯤꯡꯕꯗꯤ ꯌꯥꯗꯦꯗꯅꯀꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯇꯧꯔꯤꯕꯗꯨꯅ ꯂꯣꯏ ꯆꯨꯝꯃꯦꯅ ꯈꯜꯂꯒ ꯍꯤꯡ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯦ ꯀꯅꯥꯝꯇꯁꯨ ꯂꯣꯏꯅꯕ ꯌꯥꯔꯣꯏꯕꯀꯣ ꯌꯥꯅ ꯌꯥꯅꯕ ꯆꯠꯅꯕ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯖꯕꯗꯨꯅꯤ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯧꯔꯤꯅꯣ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯁꯤꯗ ꯌꯥꯝꯅ ꯑꯗꯒꯤꯗꯤ ꯅꯣꯛꯅꯤꯡꯕ ꯃꯤ ꯃꯈꯜ ꯈꯔ ꯑꯃꯁꯨ ꯂꯩꯕꯅꯦꯀꯣ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯕ ꯃꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯃꯁꯥ ꯈꯤꯇꯪ ꯅꯥꯟꯅ ꯊꯕꯛ ꯑꯃ ꯅꯣꯡꯃ ꯅꯤനി ꯆꯠꯄꯒ ꯎꯔꯛꯑꯕꯀꯣ ꯃꯥꯏꯁꯦ ꯀꯔꯤ ꯆꯠꯂꯖꯥꯠꯅꯣ ꯑꯗꯨ ꯇꯧꯖꯥꯠꯅꯣꯅꯦ ꯃꯥꯏꯁꯨ ꯀꯔꯤꯅꯣꯅꯦ ꯀꯥꯏꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗ ꯃꯥ ꯆꯠꯂꯤ ꯀꯔꯤꯅꯣ ꯊꯕꯛ ꯃꯥꯒꯤ ꯊꯕꯛꯇꯨꯕꯨ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣꯅꯦ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯆꯠꯂꯤ ꯍꯥꯏꯕꯗ ꯅꯨꯄꯤꯁꯨ ꯍꯔꯥꯎꯖꯔꯅꯤ ꯁꯦꯡꯅꯁꯨ ꯈꯨꯝꯃꯛꯑꯅꯤ ꯑꯗꯨ ꯅꯠꯇꯕ ꯃꯣꯏ ꯑꯇꯣꯞꯄ ꯑꯃꯒꯀꯣ ꯃꯥꯏ ꯊꯕꯛꯇꯨꯕꯨ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯆꯠꯂꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯁꯥꯅꯣ ꯃꯥꯏꯗꯨꯕꯨ ꯑꯗꯨ ꯉꯥꯡꯅꯅꯤꯡꯕꯀꯣ ꯃꯤꯁꯦ ꯃꯤ ꯃꯈꯜ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯅꯍꯥꯟꯋꯥꯏ ꯍꯤꯟꯗꯤꯒꯤꯗꯗꯤ ꯌꯥꯝ ꯎꯔꯝꯕ ꯑꯃꯈꯛꯀ ꯂꯩ ꯍꯤꯟꯗꯤꯒꯤꯗ ꯎꯔꯝꯕꯁꯤꯅ ꯀꯩꯅꯣꯗ ꯍꯤꯟꯗꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯥꯀꯟꯗ ꯈꯟꯅꯔꯒ ꯐꯂꯥꯡꯗꯒꯤ ꯂꯨꯝꯃꯒ ꯃꯣꯏꯗꯤ ꯎꯍꯟꯗꯕꯤꯗꯒ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯍꯧꯖꯤꯛꯁꯤ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯦ ꯈꯨꯠꯂꯩ ꯑꯃꯗ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯤꯗꯣ ꯋꯥꯍꯩ ꯁꯨꯝ ꯁꯥꯡ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯅꯅꯦ ꯇꯣꯄꯤꯛ ꯕꯥꯏ ꯇꯣꯄꯤꯛꯁꯦ ꯏꯔꯒ ꯄꯨꯒꯦꯅ ꯈꯟꯕꯅꯦ ꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯃꯀꯣꯛ ꯃꯀꯣꯛꯇꯣ ꯅꯤꯡꯁꯤꯡꯗ꯭ꯔꯗꯤ ꯑꯩ ꯐꯖꯅ ꯍꯥꯏꯅꯤꯡꯕ ꯋꯥꯅ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕꯅ ꯍꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯀꯔꯝꯕꯅ ꯍꯥꯟꯅ ꯍꯥꯏꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯤꯕꯨꯗꯤ 2614 ꯌꯦꯡꯕꯤꯔꯤ ꯃꯥꯅꯦ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯅꯠꯇꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯒꯤꯗꯤ ꯑꯩ ꯆꯦꯅꯦꯜꯁꯤ ꯌꯧꯅ ꯃꯁꯤꯡ ꯌꯥꯝꯖꯗꯕꯅꯤ ꯑꯗꯣ 2614 700 ꯕꯨꯛꯄꯨ ꯂꯩꯔꯝꯃꯦ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯩꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏ ꯍꯥꯏ ꯍꯜꯂꯣ ꯁꯦꯃꯣꯀꯁ ꯍꯜꯂꯣ ꯑꯗꯨꯅꯤꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯐꯅ ꯈꯤꯇꯪ ꯄꯣꯖꯤꯇꯤꯕꯂꯤ ꯈꯟꯕ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯁꯤꯀꯣ ꯈꯤꯇꯪ ꯐꯗꯣꯛꯅ ꯑꯩꯅ ꯍꯦꯛꯇ ꯑꯩ ꯌꯥꯝ ꯐꯔꯦ ꯀꯥꯏꯅ ꯏꯁꯥꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯒꯅ ꯈꯟꯖꯕꯗꯨ ꯅꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯑꯁ ꯃꯥ ꯀꯌꯥꯝ ꯐꯔꯅ ꯃꯥ ꯉꯥꯡꯖ ꯁꯥꯏꯁꯦ ꯍꯥꯏꯕ ꯈꯟꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯠꯇꯕ ꯈꯔꯗꯤ ꯁꯥꯏꯠ ꯑꯃꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯏꯁꯥꯅ ꯈꯪꯗꯕ ꯃꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯆꯨꯝꯊꯣꯛꯄꯤꯒꯗꯕꯅꯤ ꯑꯁ ꯑꯗꯨ ꯍꯥꯏꯅꯒꯗꯕꯅꯤꯀꯣ ꯁꯤꯒ ꯃꯥꯏꯒ ꯂꯣꯏ ꯇꯥꯟꯅꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯟꯖꯔꯛꯄꯗꯗꯤ ꯑꯩ ꯍꯣꯏ ꯑꯩ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩ ꯍꯣꯏ ꯑꯩ ꯌꯨ ꯊꯛꯆꯤꯜꯂꯒꯀꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯊꯛꯑꯀꯥꯟꯗ ꯌꯥꯝ ꯉꯥꯎꯔ ꯂꯩꯔꯒ ꯇꯧꯔꯝꯃꯦ ꯃꯇꯝ ꯈꯔ ꯑꯗꯨꯗ ꯃꯤꯒꯁꯦ ꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯒꯁꯦ ꯍꯦꯛ ꯈꯟꯅ ꯍꯧꯕꯒꯤ ꯁ꯭ꯇꯥꯏꯜ ꯍꯧꯅꯤꯡꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯍꯦꯛ ꯉꯪꯕꯤ ꯆꯛꯀꯤꯒ ꯇꯧꯅꯤꯡꯕ ꯍꯦꯛ ꯇꯧꯕꯗꯣ ꯑꯗꯨꯝꯕꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯁꯜꯂ ꯇꯧꯕ ꯈꯣꯠꯄꯅꯤꯗꯅꯀꯣ ꯑꯩꯅ ꯍꯥꯏꯕ ꯇꯨꯡ ꯀꯣꯏꯅ ꯈꯟꯅꯕ ꯌꯥꯕꯗ ꯄꯣꯖꯤꯇꯤꯕꯂꯤ ꯆꯠꯄ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣ ꯃꯧ ꯃꯁꯦꯟ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛꯁꯦ ꯄꯨꯛꯅꯤꯡꯁꯦꯀꯣ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯅꯀꯣ ꯑꯔꯩ ꯇꯥꯟꯅꯗꯅ ꯍꯤꯡꯅꯕꯗꯣ ꯄꯥꯝꯃꯦ
ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡꯁꯨ ꯂꯩꯕꯅꯦ ꯑꯩꯅꯅꯦ ꯄꯩꯁꯥꯁꯦ ꯈꯔ ꯖꯣꯝ ꯊꯣꯛꯇꯨꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯕ ꯀꯣ ꯁꯅꯥꯕꯟꯗꯟ ꯂꯧꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯀꯣꯚꯤꯠ ꯃꯇꯝꯗ ꯄꯩꯁా ꯈꯔ ꯍꯥꯠꯄꯤꯈ꯭ꯔꯦ ꯑꯗꯒꯤ ꯂꯥꯟꯅ ꯊꯕꯛ ꯑꯃꯨꯛ ꯆꯠꯍꯟꯗ꯭ꯔꯦ ꯀꯣꯚꯤꯠ ꯃꯇꯝꯗꯒꯤ ꯄꯩꯁా ꯈꯔ ꯑꯗꯨꯝ ꯀꯔꯕꯥꯔ ꯈꯔ ꯇꯧꯔ ꯂꯥꯛꯆꯕꯗꯣ ꯂꯥꯟ ꯃꯇꯝꯗ ꯄꯩꯁꯥ ꯍꯥꯠꯄꯤꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯟ ꯃꯥꯡꯍꯧꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯟ ꯃꯌꯥꯝ ꯂꯩꯍꯧꯔꯦ ꯁꯦꯅꯥꯄꯇꯤꯗ ꯁꯦꯟ ꯃꯌꯥꯝ ꯂꯩꯍꯧꯔꯦ ꯁꯦꯅꯥꯄꯇꯤꯒꯤꯗꯤ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯔꯕꯥꯔꯁꯦ ꯈꯔ ꯁꯣꯟꯊꯔꯛꯄ ꯈꯔ ꯋꯥꯔꯛꯄ ꯃꯇꯝꯁꯤꯗꯗꯤꯀꯣ ꯍꯥꯟꯅꯗꯤ ꯍꯦꯛꯇ ꯑꯉꯥꯡ 3-4-5 ꯊꯥꯗꯣꯛꯑꯒ ꯑꯩꯁꯤ ꯀꯔꯕꯥꯔꯁꯦ ꯇꯧꯖꯔꯝꯕꯅꯦ ꯃꯣꯏ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯣꯠ ꯆꯩ ꯁ꯭ꯇꯣꯛ ꯇꯧꯔꯒ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯊꯥꯔꯒ ꯃꯣꯏꯁꯨ ꯍꯤꯡꯖꯖꯅꯣꯅ ꯃꯇꯝꯗꯨꯗ ꯅꯣꯡꯃꯒꯤ ꯃꯣꯏ ꯂꯨꯄꯥ 1,100-1,500 ꯑꯗꯨꯝ ꯐꯪ ꯍꯔꯥꯎ 2ꯒ ꯐꯪꯕ ꯌꯥꯎꯔꯒ 3ꯒ ꯐꯪꯕ ꯅꯨꯃꯤꯠꯀ ꯌꯥꯎ ꯑꯁ ꯍꯔꯥꯎꯅ ꯁꯥꯒ ꯂꯩꯔꯛꯏꯕꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯂꯣꯏ ꯅꯨꯡꯁꯤꯗꯅꯀꯣ ꯀꯥꯟꯅꯖꯁꯅꯣ ꯇꯧꯗꯅ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯒꯤ ꯁ꯭ꯇꯣꯛꯇꯣ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯆꯠꯆꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯂꯦꯝꯃꯦꯕꯀꯣ ꯆꯠꯇꯕꯤꯗ ꯃꯣꯏꯗꯒꯤ ꯑꯁꯤꯀꯤ ꯑꯅꯥ ꯑꯣꯏꯅ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯌꯦ ꯃꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯆꯠꯆꯕꯗꯣ ꯑꯁ ꯄꯥꯏꯖꯕꯗ ꯅꯨꯡꯉꯥꯏꯖꯁꯅꯣ ꯈꯟꯕ ꯑꯗꯒꯤ ꯃꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯅ ꯄꯨꯛ ꯌꯥꯝ ꯐꯥꯗꯣꯛꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯅꯪꯅꯗꯕ ꯊꯕꯛꯇꯣ ꯃꯣꯏ ꯃꯌꯥꯝꯒꯤ ꯊꯕꯛꯇꯣ ꯄꯣꯠꯇꯣ ꯄꯤꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯒ ꯑꯩꯅ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯕꯗꯣ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯆꯠꯆꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯐꯅꯌꯥꯝ ꯐꯖꯅ ꯇꯥꯜꯂꯝꯕ ꯌꯥꯕꯅꯦ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯊꯕꯛꯀꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯄꯥꯏꯔꯤꯉꯩꯁꯤꯗꯗꯤ ꯑꯩꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯕꯣꯏ ꯃꯤꯁꯦ ꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯋꯥꯡꯒꯣꯏꯒꯤ ꯂꯩꯐꯥꯛꯄꯨꯝꯒꯤ ꯀꯩꯅꯣꯅꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯣꯚꯔꯇꯦꯡꯇꯨꯅꯤꯀꯣ ꯑꯩ ꯀꯦꯃꯦꯔꯥꯁꯤꯗ ꯎꯗ꯭ꯔꯕꯅꯦ ꯀꯍꯥ ꯃꯥꯔꯒꯌꯥꯁꯇ ꯂꯩꯔꯦ ꯑꯗꯨꯅꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯕꯣꯏ ꯑꯃꯨꯛ ꯅꯤꯡꯉꯦ ꯂꯣꯏꯅꯃꯛ ꯂꯥꯛꯑꯝꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯝꯕ ꯑꯗꯩ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕꯗꯀꯣ ꯄꯩꯁꯥ ꯄꯤꯌꯣꯗ 3-4 ꯑꯣꯏꯔꯁꯨꯀꯣ ꯑꯁ ꯑꯩ ꯂꯧ ꯑꯃ ꯂꯧꯗꯣꯏꯅꯤ ꯑꯗꯨ ꯄꯩꯁా ꯈꯛꯇ ꯄꯤꯌꯣ ꯃꯤ ꯇꯧꯋꯦ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯏꯅꯦ ꯑꯩꯗꯤ ꯈꯨꯗꯛꯀꯤ ꯂꯥꯛꯑꯒ ꯏꯅꯦ ꯃꯥꯃ ꯈꯥꯇꯣꯟ ꯇꯥꯗ ꯑꯩꯗꯤ ꯈꯨꯗꯛꯀꯤ ꯂꯥꯛꯑꯒ ꯁꯤꯖꯤꯟꯅꯕꯅꯦ ꯁꯦꯟꯗꯣꯡ ꯌꯥꯝ ꯐꯪꯕꯁꯨ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨ ꯍꯥꯏ ꯄꯤꯗ ꯌꯥꯔꯣꯏ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔ ꯄꯤꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯒꯞꯇꯨ ꯇꯧꯅꯤꯡꯉꯨꯔꯤ ꯃꯥꯅꯦ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯒꯞ ꯇꯧꯅꯤꯡꯕꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅ ꯄꯥꯡꯕ ꯄꯨꯔꯒ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯐꯪꯉꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯅ ꯄꯨꯕꯗꯨꯅ ꯄꯥꯡꯉꯦ ꯀꯣꯟꯅ ꯐꯨꯀꯠꯄꯅ ꯑꯩꯅ ꯐꯨꯀꯠꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅꯗꯤ ꯁꯤꯡꯉꯛꯄꯗ ꯃꯆꯤꯠ ꯁꯤꯡꯉꯛꯑꯦ ꯃꯤꯅꯗꯤ ꯃꯆꯤꯠꯇꯨ ꯂꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯄꯨꯕ ꯃꯐꯝꯗꯨꯗꯗꯤ ꯄꯨꯂꯞ ꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯃꯣꯏꯅ ꯃꯆꯤꯠ ꯄꯤꯔꯛꯄ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯤꯠ ꯀꯥꯏꯔ ꯄꯣꯠ ꯑꯃꯨꯛ ꯂꯧꯅꯈ꯭ꯔꯦ ꯁꯦꯝꯕꯨꯟꯗꯨꯅ ꯑꯩꯉꯣꯟꯗ ꯇꯣꯜꯍꯧꯔꯦ ꯈꯜꯂꯦ ꯁꯤꯡꯕꯨꯗꯤ ꯁꯤꯡꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯂꯤꯛ ꯑꯃꯈꯛ ꯑꯆꯧꯕ ꯑꯃꯈꯛ ꯑꯩꯅ ꯁꯥꯖꯕꯅꯤ ꯃꯗꯨꯁꯨ ꯊꯕꯛ ꯍꯧꯒꯠꯂꯛꯄꯗꯨꯗ ꯁꯥꯒꯦꯅ ꯁꯥꯕꯗꯣ ꯑꯗꯨ ꯑꯆꯧꯕ ꯑꯃꯈꯛ ꯁꯥꯖꯕꯗꯨꯁꯨ ꯑꯁ ꯂꯧꯗꯣꯏꯅꯤ ꯑꯝꯇ ꯄꯤꯌꯨ ꯈꯣꯠꯂꯨ ꯇꯧꯋꯦ ꯑꯗꯨ ꯄꯤꯌꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛꯀꯤ ꯑꯩ ꯅꯠꯇꯦ ꯑꯩ ꯄꯥꯎꯊꯥꯡꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯑꯗꯤ ꯃꯍꯩꯁꯦ ꯐꯪꯗꯦ ꯍꯥꯏ ꯐꯪꯗꯕꯗꯤ ꯑꯗꯣ ꯄꯨꯛꯅꯤꯡꯁꯤꯗ ꯁꯨꯝ ꯄꯦꯟꯗꯕꯅ ꯁꯨꯝ ꯊꯜꯂꯛꯄꯗꯨꯒꯤꯅꯦ ꯍꯥꯏꯗꯤ ꯌꯥꯗꯗꯅ ꯁꯨꯝ ꯍꯥꯏꯗꯣꯛꯑꯒ ꯍꯛꯆꯥꯡ ꯊꯃꯣꯏꯁꯤꯗꯅ ꯌꯥꯡꯕꯣꯏ ꯅꯤꯡꯕꯗꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯧꯖꯤꯛꯁꯦ BP ꯁꯨ ꯈꯔ ꯋꯥꯡꯉꯦ ꯑꯗꯨꯅ ꯋꯥꯛꯀꯤꯡꯁꯦ ꯑꯌꯨꯛꯇ ꯈꯔ ꯆꯠꯇ ꯌꯥꯗ ꯆꯠꯂꯤꯅꯦ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯦꯁ ꯀꯔꯥꯁꯦ ꯈꯤꯇꯪ ꯍꯟꯊꯅꯕꯅꯦꯅ ꯆꯠꯂꯤꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯤꯊꯣꯛꯑꯒ ꯑꯩꯉꯣꯟꯗꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯀꯔꯥꯁꯦ ꯈꯤꯇꯪ ꯍꯟꯊꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯈꯟꯖꯔꯒ ꯆꯠꯄꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛꯅ ꯑꯩ ꯒꯥꯔꯤ ꯌꯥꯗ ꯂꯩꯕꯅꯦ ꯌꯥꯗ ꯂꯩꯕꯁꯦ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯄꯩꯁꯥ ꯆꯪꯒꯗꯕ ꯅꯠꯇꯦ ꯑꯗꯣ ꯂꯨꯄꯥ 20-30 ꯑꯃ ꯆꯪꯒꯗꯕꯅꯦ ꯑꯗꯨꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯑꯃ ꯃꯨꯝꯕꯥꯏꯗ ꯂꯩ ꯑꯃꯅ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩ ꯁꯤ ꯑꯅꯤꯁꯤꯒꯤ ꯍꯣꯠꯅꯕꯅꯦ ꯑꯩꯅ ꯌꯥꯎꯁꯜꯂꯨꯕ ꯃꯔꯨꯞ ꯅꯨꯡꯂꯨꯞ ꯃꯌꯥꯝꯗꯨꯒꯤ ꯍꯨꯟꯅꯕ ꯍꯣꯠꯅꯕꯅꯦ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯐꯔꯛ ꯌꯥꯝ ꯇꯥꯏꯌꯦꯕ ꯄꯩꯁꯥꯁꯦꯀꯣ ꯃꯔꯨꯞꯀꯤ ꯍꯨꯟꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯊꯤꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯇꯧꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯊꯥ ꯑꯃꯗ 50-50ꯅ ꯀꯣꯟꯅꯗꯕꯒꯤ ꯆꯥꯡꯗ ꯂꯩꯌꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯣꯡꯂꯤ ꯆꯠꯄꯗꯅꯤ ꯆꯥꯕ ꯊꯛꯄꯒꯤ ꯀꯔꯤꯝ ꯌꯥꯎꯗꯕꯤꯗꯀꯣ ꯃꯔꯨꯞꯅꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯨꯟꯕ ꯈꯣꯠꯄꯅꯦ 50 ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯑꯉꯥꯡꯒꯤ ꯊꯕꯛꯀꯤ ꯍꯟꯗꯛ ꯑꯃꯨꯛ ꯂꯨꯄꯥ 1.5 ꯂꯥꯈ ꯈꯛꯇ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯃꯁꯤꯁꯨ ꯀꯣꯛ ꯁꯥꯔꯤꯕꯅꯦ ꯑꯗꯨꯕꯨ ꯑꯦꯅꯤ ꯃꯤꯟꯁ ꯑꯃ ꯏꯁꯣꯔ ꯂꯩꯔꯤꯀꯣ ꯑꯩꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯈꯜꯂꯦ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯣꯠꯅꯔꯒ ꯂꯩꯔꯤ ꯑꯗꯒꯤ ꯊꯕꯛꯁꯤꯅ ꯍꯥꯟꯅ ꯁꯨꯝ ꯑꯩꯈꯣꯏꯅ
ꯖꯣꯝ ꯊꯣꯛꯑꯒ ꯂꯩꯔꯝꯕ ꯑꯗꯒꯤꯗꯤ ꯁꯨꯝ ꯆꯠꯂꯒꯁꯨ ꯑꯩ ꯉꯁꯤꯐꯥꯎꯗ ꯁꯨꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯀꯔꯕꯥꯔꯁꯦ ꯅꯠꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩ ꯂꯨꯄꯥ 1,000ꯃꯨꯛꯀꯤ ꯆꯥꯡ ꯐꯪꯕ ꯊꯕꯛꯇꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯨꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ IRB ꯑꯃꯅ ꯊꯥꯗ ꯂꯨꯄꯥ 10,10,8-9ꯗ ꯍꯧꯕ ꯃꯇꯝ ꯀꯣ ꯑꯗꯨ ꯁꯥꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯁꯨꯔꯛꯄꯁꯦ ꯅꯣꯡꯃꯗ ꯂꯨꯄꯥ 1,000 ꯑꯗꯨꯝ ꯂꯦꯝꯕꯀꯣ ꯑꯗꯨꯝꯕ ꯊꯕꯛ ꯁꯨꯔꯒ ꯂꯥꯛꯄꯅꯤꯅꯅꯦ ꯄꯩꯁꯥꯁꯦ ꯈꯨꯠꯇ ꯋꯥꯠꯂꯛꯇꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯨꯊꯣꯛꯇꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯈꯨꯊꯣꯛꯇꯨ ꯊꯣꯛꯇꯕ ꯊꯕꯛꯁꯦ ꯌꯥꯝ ꯊꯨꯅ ꯍꯟꯕꯗꯣ ꯇꯟꯕ ꯑꯃ ꯐꯥꯎꯕꯗꯣ ꯇꯧꯋꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯁꯨꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯄꯨꯊꯩꯌꯦꯅꯀꯣ ꯈꯔ ꯑꯦꯅꯤ ꯑꯐꯪ ꯈꯔ ꯁꯨꯝ ꯍꯣꯠꯅꯕ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯑꯣꯔꯗꯔ ꯍꯦꯛ ꯂꯥꯛꯑꯒ ꯐꯠ ꯍꯦꯛ ꯊꯤꯟꯕ ꯈꯣꯠꯄ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯇꯧꯋꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯁꯤꯡꯁꯦ ꯈꯔ ꯂꯤꯊꯣꯛꯑꯒ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯡꯒꯅꯦꯅ ꯂꯤꯊꯣꯛꯆꯕꯅꯤꯀꯣ ꯃꯌꯥꯝꯗ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯕ꯭ꯔꯥ ꯋꯥꯔꯁꯨ ꯋꯥꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯈꯪꯕꯤꯌꯨ ꯑꯗꯒꯤ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯖꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯃꯆꯥ ꯕꯥꯖꯤꯒꯤ ꯃꯆꯥ ꯂꯣꯏꯅꯃꯛ ꯃꯣꯏ ꯀꯣꯔꯣꯅꯥ ꯃꯇꯝ ꯊꯕꯛ ꯂꯣꯏ ꯂꯦꯞꯄꯅꯤ ꯑꯗꯨ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯆꯠꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯦꯗꯤꯀꯦꯜꯒꯤ ꯃꯣꯏꯒꯤ ꯀꯥꯔꯠ ꯅꯨꯡ ꯁꯥꯔꯒ ꯂꯣꯏꯅꯃꯛ ꯆꯠꯄ ꯌꯥꯅꯕ ꯄꯥꯁ ꯂꯧꯔꯒ ꯂꯣꯏ ꯀꯔꯕꯥꯔ ꯆꯠꯍꯜꯂꯦ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨ ꯑꯩꯅ ꯇꯨꯕ ꯇꯨꯕꯃꯛ ꯍꯥꯏꯕꯗꯤ ꯐꯖꯗꯦ ꯋꯥꯍꯩꯁꯦꯀꯣ ꯑꯩꯅ ꯈꯤꯇꯪ ꯋꯥꯕ ꯇꯥꯏꯃꯤꯡꯁꯤꯗꯗꯤꯅꯦ ꯗꯗꯥ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯒꯦꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯄꯩꯁꯥ ꯄꯨꯊꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯄꯣꯠ ꯑꯗꯨꯗꯤ ꯍꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯃꯤ ꯃꯁꯤꯡ ꯈꯔ ꯍꯟꯊꯈ꯭ꯔꯦ ꯃꯤꯁꯨ ꯌꯥꯝ ꯆꯦꯟꯅꯔꯤ ꯑꯩꯁꯨ ꯍꯜꯂꯛꯄꯗꯗꯤ ꯆꯦꯟꯒꯅꯤ ꯆꯠꯈꯤꯕꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯁꯥꯒꯠꯍꯟꯗꯗꯤ ꯋꯥꯔꯝ ꯑꯞ ꯂꯧꯗꯗꯤ ꯌꯥꯗꯦ ꯑꯗꯨꯅꯦ ꯍꯥꯏꯖꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯔꯝꯕꯅꯤ ꯂꯣꯏ ꯋꯥꯅ ꯑꯩꯅ ꯈꯟꯖꯗꯅꯀꯣ ꯃꯣꯏ ꯐꯪꯖꯔꯗꯤ ꯈꯟꯗꯅ ꯑꯗꯒꯤ ꯏꯆꯟꯅꯨꯄꯥꯁꯤꯡ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯃꯣꯏ 14-15ꯅꯤ ꯄꯨꯔꯥ ꯑꯩꯅ 10ꯃꯨꯛ ꯁꯨꯕꯅꯦ ꯆꯥꯡ ꯅꯥꯏꯗꯕ ꯃꯣꯏ ꯑꯃꯅꯤ ꯑꯃꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯇꯣꯞꯄꯒꯤꯀꯣ ꯃꯣꯏ ꯈꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯠꯇꯅ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯒꯥꯔꯤ ꯁꯦꯝꯖꯤꯜꯂꯒ ꯆꯠꯍꯟꯕ ꯇꯧꯅ ꯆꯠꯍꯟꯗꯅ ꯍꯣꯠꯅꯔꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯩꯅ ꯃꯌꯥꯝꯒꯤꯁꯨ ꯐꯅꯕ ꯇꯧꯖꯕ ꯑꯩꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯐꯪꯖꯕ ꯄꯣꯠ ꯑꯣꯏꯕꯗꯣ ꯄꯥꯠꯂꯥꯎ ꯊꯥꯗꯠꯄꯤꯈ꯭ꯔꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏꯁꯦ ꯗꯥꯏꯔꯦꯛ ꯂꯥꯟ ꯅꯨꯃꯤꯠꯀꯤ ꯁꯔꯚꯥꯏꯚꯔꯅꯦ ꯂꯥꯟ ꯅꯨꯃꯤꯠ ꯗꯥꯏꯔꯦꯛ ꯂꯥꯟ ꯅꯨꯃꯤꯠꯇꯨꯒꯤ ꯁꯔꯚꯥꯏꯚꯔꯅ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯣꯏꯅ ꯆꯠꯁꯦ ꯍꯥꯏꯗꯅ ꯒꯨꯍꯥꯇꯤꯗꯒꯤ ꯃꯈꯥ ꯊꯣꯛꯂꯛꯏ ꯀꯥꯡꯄꯣꯛꯄꯤꯗ ꯃꯣꯏꯒꯤ ꯔꯦꯂꯤ ꯆꯠꯀꯅꯤ ꯉꯥꯏꯌꯣ ꯍꯥꯏꯅ ꯀꯥꯡꯄꯣꯛꯄꯤ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯀꯤꯗꯣ ꯑꯗꯨꯗ ꯒꯥꯔꯤ ꯂꯣꯏ ꯈꯥꯝꯍꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯔꯣꯝꯗꯗꯤ ꯀꯥꯞꯅꯕ ꯍꯧꯔꯦꯅ ꯍꯥꯏ ꯃꯇꯝꯗꯨꯗ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯍꯧꯔꯦ ꯍꯥꯏꯌꯦ ꯑꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯖꯤꯞꯁꯤ 24-25 ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯏꯁꯀꯣꯠ ꯇꯧꯔꯒ ꯊꯣꯛꯂꯛꯍꯧꯋꯦ ꯃꯇꯨꯡ ꯑꯃꯨꯛ ꯁꯥꯖꯔꯛꯀꯦꯀꯣ ꯋꯥꯔꯤꯁꯤꯡ ꯃꯌꯥꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯤꯁꯦ ꯈꯤꯇꯪ ꯌꯦꯡꯕꯤꯔꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅꯅꯦ ꯂꯩꯃꯤꯟꯅꯕꯀꯣ ꯃꯁꯤ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯅꯀꯣ ꯑꯔꯩ ꯂꯩꯇ ꯍꯥꯏꯗꯅ ꯑꯩꯒꯤ ꯂꯩꯇꯕ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯗ ꯄꯤꯌꯨꯅ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯈꯨꯗꯛꯀꯤ ꯅꯪꯅꯗꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪꯗꯤ ꯀꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯃꯤꯟꯅꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯏꯈꯨꯠ ꯂꯥꯟꯊꯣꯛꯑꯒ ꯃꯤꯈꯨꯠꯁꯨ ꯂꯥꯟꯊꯣꯔꯛꯏ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇꯤ ꯁꯨꯂꯥꯟ ꯂꯥꯟꯊꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯈꯨꯠꯇꯪ ꯉꯥꯏꯔꯒ ꯂꯩꯕꯗꯤꯀꯣ ꯑꯗꯨꯗꯤ ꯌꯥꯗꯦ
ꯑꯗꯨꯗꯤ ꯋꯥꯔꯕ ꯃꯇꯝꯗ ꯈꯪꯉꯦ ꯍꯥꯏꯕꯗꯨ ꯀꯩꯅꯣꯅ ꯄꯥꯎꯔꯧ ꯑꯃ ꯂꯩꯗꯅ the best thing the best thing of the worst time of my life, the best thing the best thing in the worst time of my life is that I get to know the real people. ꯁꯨꯃꯥꯏ ꯍꯥꯏꯀꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩ ꯉꯥꯡꯉꯤꯁꯦ ꯗꯥꯏꯔꯦꯛ ꯆꯨꯝꯈ꯭ꯔꯕ ꯂꯥꯜꯂꯤꯕꯗꯤ ꯈꯪꯗꯦ ꯗꯥꯏꯔꯦꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯄꯣꯠꯇꯨꯅꯦ ꯈꯔ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯃꯆꯥꯁꯤꯅ ꯅꯤꯡꯁꯤꯡꯖꯕ ꯄꯣꯠꯇꯨꯅꯦ ꯃꯌꯥꯝ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯇꯦꯟꯁꯤꯟꯅꯕ ꯇꯧꯖꯔꯒꯦ. Okay, bye bye. Keep follow me and keep subscribe me. My channel is so in a back position now, so please subscribe and follow, so that you you could watch my videos. I actually do news reading in Manipuri language, but now today I want just express some feelings of my on a live video. I hope you should enjoy. You should enjoy it. Grammar ke am lan bani da. Ai lonsan dia da lonsan line. Okay, brother. Okay, brother. Good morning and bye. Bye for today. We'll meet tomorrow again. ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯉꯔꯥꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ. ꯃꯗꯨꯕꯨ ꯀꯩꯅꯣꯝ ꯇꯧꯔꯤꯁꯨ ꯍꯥꯏꯐꯦꯠ ꯎꯅꯍꯧꯔꯒ ꯀꯩꯅꯣꯝ ꯇꯧꯔꯤꯁꯨ ꯄꯤꯖꯍꯧꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯗꯣ ꯀꯥꯏ ꯈꯟꯕ ꯃꯤꯀꯣ. ꯑꯗꯒꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯥꯏ ꯈꯜꯂꯛꯄꯗꯣ ꯑꯗꯨ ꯊꯣꯛꯇꯅꯕꯀꯣ ꯌꯥꯔꯤꯈꯩ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯣ. ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯗꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯦ. ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯂꯤꯗꯣ. ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯁꯤꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇꯦ. ꯍꯥꯏꯕꯗꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯂꯤꯕ ꯑꯩꯗꯣ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯡꯕ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯑꯍꯦꯟꯕ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯉꯒ ꯆꯠꯀꯗꯕꯅꯤ. ꯚꯒꯋꯠ ꯒꯤꯇꯥꯗ ꯍꯥꯏꯕ, ꯑꯩꯕꯨꯗꯤ ꯏꯁꯥ ꯃꯩꯇꯩꯅꯦ, ꯑꯗꯨ ꯚꯒꯋꯠ ꯒꯤꯇꯥꯗ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯃ ꯂꯩ. ꯑꯩ ꯏꯁꯥꯁꯤꯅ ꯇꯣꯜꯂꯕꯅꯦ ꯍꯥꯏꯗꯅꯁꯨ ꯆꯠꯀꯅꯨꯀꯣ, ꯑꯗꯨꯒ ꯑꯩꯅ ꯃꯍꯦꯜꯂꯕꯅꯦ ꯍꯥꯏꯗꯅꯁꯨ ꯆꯠꯄ ꯌꯥꯗꯦꯀꯣ. ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯀꯗꯕꯅꯤ. ꯑꯩꯒꯤ ꯂꯝꯊꯨꯡꯐꯝꯁꯨ ꯌꯧꯔꯛꯀꯗꯣꯔꯦ. ꯁꯤꯜꯍꯔꯐꯝꯁꯤꯗ ꯃꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤ. ꯁꯤ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯍꯟꯕꯗꯗꯤ ꯍꯨꯃꯥꯡ ꯇꯥꯍꯟꯒꯅꯤ. ꯔꯟ ꯇꯧꯒꯦ. Thank you guys for watching me. Thank you very much for watching my video. Okay. Keep watching my videos. Okay, bye. Have a nice day. Have a wonderful day. Goodbye.